Kana oibirabano? Paibrisi Sadolengi memoidora. Au, mane kana? Sadolen dong asi accident thokpadagi Delhi ge AIMS ta kanna lai kanari. Anaba se kara serious ore. Yargadi mem su lakfinaba na call tawjarakpane. Somda kana oibidoino? Ai sargi pi ani. Oh. Adudi somda khara cheksinna yengbiramo. Ai mawong yenga laage. Hoi madam. Yaringai khitang thuna lakpiyo. Charse khitang serious ore. Thamjare madam. Hoi hoi. Dalemba, kemta khalunu se. Ikui dabida dang taba madi khangani. Ado no aribado condition ka mind toroge. Yam serious oire haye. Ai sulaw habane. Ado chatrisini. Ma da yum sidane halak dabida ne ada dum sidadi phadogwa. Adu oiradi magi property ma'am se aigi akhoi ani gi oidaiba. Ado magi manau pam lai sidi gamai tawba. Asira asidi yum sigi minai ne. Atombina selakpadagi laihoba. Yum siga maga kemta mari leina de. Adu oirsu yum sidadi maga leiminari dana. Kemta khalunu he. Adugi wabu khara leiraga koklang tanthoka loire. Adu bari bado hek chatkibaga madine aigi khuta lei. Thamo. Se, payo seda. Tema. Tamone accident tholai si hapta me henjile. Tema na chalo de boy tar ka di ayon chalo ke tema. Nang tamo kaisu tawroi. Adugi nei chatrise. Yare. Nang na thok uso. Si ang ay kay numito to ini. Maga pong minabasi pa nga. As, yare bada. Moigi wari si tose. Adubu sarupudi ne. Akhoi ni gi plan do adu oina loisinsi. Adu na parne. Do, si ang ay kamay tok tantok ti sige. As, adugi am lai bawa adubu asi ngang tantok pasili ne aigi ko dalay. Nang lay ni. Ay na yam harawis. Adu ne aisu dalay biyagi ne yam harawise. Ningsing. Kadai da sakra jana. Tacho. Tema dinga saina chakhrabane. Kadai sakra ba? Engonda di kem ham di tacho. Tacho da su kem ham draba. Oh. Hairam drene. Aina tumba sida hogdok patandana hairam draba jana. Harese, yaima. Ke hage tacho. Ai dole tong ta sange. Nangong ta sangola. Hoi tacho. Tapna hoga pyo tacho. Ne ko ai khongsi june chikbana. Tapna to ko tacho. Tamo. Khong khara pharabo. As yamna chikpase nongmai sum hengale. Oh, mai fajani da. Hidak to chang naina dum chao. Ado nang file singdudi nang sembal loikraba. Loiramabane. Ai sunga pothage na laine. Oh. Hello.
ꯍꯣꯏ 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 ꯊꯣꯛꯂꯛꯑꯒꯦ ꯅꯤꯡꯁꯤꯌꯥ ꯀꯅꯥꯅꯣ ꯗꯦꯂꯤꯚꯔꯤꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯑꯗꯨꯒꯤꯅꯦ ꯑꯣ ꯅꯤꯡꯁꯤꯡ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏꯃꯅ ꯄꯨꯔꯛꯑꯅꯤ ꯅꯪꯅ ꯀꯣꯛ ꯁꯦꯝꯕ ꯌꯥꯗ꯭ꯔꯣ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯁꯨꯝ ꯁꯦꯝꯍꯜꯂꯤꯁꯤꯕꯣ ꯑꯩꯁꯨ ꯌꯥꯗ ꯇꯧꯏꯅꯦ ꯆꯦ ꯆꯥꯡ ꯐꯥꯏꯜ ꯃꯌꯥꯝꯁꯦ ꯑꯩꯅ ꯌꯦꯡꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯥꯃꯣꯁꯨ ꯎꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ ꯅꯠꯇꯦ ꯌꯥꯏꯃꯗ ꯁꯨꯍꯜꯂꯒ ꯅꯪꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛꯁꯤꯗꯤ ꯅꯪꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯗꯅ 마수 수바 해버리네. 야돼. ꯑꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧ ꯂꯩꯔꯝꯅꯤ. ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ. ꯌꯥꯏꯃꯁꯦ ꯄꯨꯛꯆꯦꯜ ꯑꯃ ꯏꯇꯧ ꯇꯧꯏ. ꯀꯩꯗꯧꯔꯒꯦꯅ ꯍꯥꯏꯁꯤꯕꯣ? ꯌꯨꯝꯁꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯦ ꯃꯥꯅ ꯂꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯌꯥꯎꯏ. ꯑꯗꯨꯅꯅꯦ ꯇꯥꯃꯣ ꯌꯥꯏꯃꯁꯦ ꯌꯨꯝꯁꯤꯗ ꯇꯥꯟꯊꯣꯛꯅꯕ ꯇꯧꯁꯤꯀꯣ. ꯌꯨꯝꯁꯤꯒ ꯃꯥꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯕꯁꯨ ꯅꯠꯇꯕ. 마나부 ꯀꯌꯥꯝ ꯐꯕ ꯊꯕꯛ ꯇꯧꯗꯣꯔꯤꯒꯦ? ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯌꯥꯏꯃꯅꯕꯣ? ꯍꯣꯏ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯅꯪꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯅꯦ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯅꯤ. ꯑꯦꯛꯁꯤꯗꯦꯟꯠ ꯍꯦꯛ ꯊꯣꯛꯈꯤꯕꯒꯅꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯎꯠꯊꯣꯛꯂꯛꯏꯁꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯅ ꯀꯩꯝ ꯎꯕ ꯉꯝꯕꯁꯨ ꯅꯠꯇꯦ. ꯇꯥꯃꯣꯅ ꯀꯩꯝ ꯈꯪꯄꯣꯟꯇꯦ. ꯑꯩꯅ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯕꯗꯨꯁꯨ ꯃꯥꯅ ꯊꯤꯡꯉꯤꯅꯦ. ꯃꯤꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯑꯒ ꯍꯌꯦꯡ ꯃꯄꯨꯗ ꯆꯤꯛꯑꯦ ꯍꯥꯏꯕꯗꯣ ꯇꯥꯃꯣꯗ ꯊꯣꯛꯆꯅꯤꯀꯣ. ꯍꯦꯔꯥ, ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯑꯩꯅꯗꯤ 마부 ꯄꯣꯛꯇ ꯄꯣꯛꯃꯤꯟꯅꯕ 이나우ꯗꯧꯅ ꯈꯜꯂꯒ. ꯑꯗꯣ ꯑꯩ 마부 ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯒꯦ. ताचौगी हाने पुंसीदा मु हंजलकपा यारोइद्रा याइमा मपुना चानबिरबदी हंजलकपसु याइदा अदुबु थादी थाजदे ताचो हॉस्पिटल अफबा मपालमदा मयाम लेसिदि सिदा चलगा लायंग सिबा ताचौगी मितुसु डोनर मा थीसिबा सुआम चाखोला मतम सिदबु ताचौनो गई वखल पिसलिन याइमा सेल मयाम अमा पिगे हरबसु तराई ना फंगदोब नतेने ꯑꯩꯒꯤ ꯈꯣꯡꯁꯤꯕꯨꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯌꯥꯏꯃꯥ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃꯝꯕ ꯃꯔꯛꯇ ꯍꯤꯡꯒꯗꯕꯁꯤꯗꯤ ꯅꯪꯒꯤ ꯇꯥꯆꯧꯁꯦ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ. ꯌꯥꯏꯃꯥ, ꯑꯩ ꯃꯤꯁꯨ ꯎꯅꯤꯡꯉꯤꯅꯦ ꯌꯥꯏꯃꯥ. याइमा ताचौ एगिदी इमासु इपासु कनामता लेते ताचौना
ꯑꯩꯒꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨꯅꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯗꯧꯅ ꯇꯥꯆꯧꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯅꯅꯥꯎꯒꯤ ꯃꯄꯣꯛꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯇꯥꯆꯧꯕꯨ ꯀꯥꯎꯖꯔꯣꯏ ꯇꯥꯆꯧ ꯇꯥꯆꯧ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯅ ꯆꯥꯟꯅꯔꯗꯤ ꯇꯥꯆꯧꯗ ꯄꯤꯔꯒꯦ ꯌꯥꯏꯃ ꯅꯪ ngâm ngầm người ta như vậy mà ꯇꯥꯆꯧ ꯅꯅꯥꯎꯕꯨ ꯊꯥꯖꯕꯤꯗꯕ꯭ꯔꯥ vậy mà phone sẽ không tập bài được biểu bài khẩn lo hello hỏi hỏi nói madam thì luôn nên sẽ khi vậy có đi problem này là gì nào này hỏi ai hiện xoay đến này hồi lại vậy mà che nó thấy mà tụi bố có đi tàu bao giờ nào mà rồi bà phải xin problem gì tụi bố ꯇꯥꯆꯧ ꯑꯩ ꯇꯥꯆꯧꯗ ꯋꯥ ꯑꯃ ꯍꯥꯏꯖꯒꯦ ꯏꯇꯩꯃꯁꯦ ꯅꯨꯄꯥ ꯑꯃꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅ ꯂꯩꯔꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯝ ꯎꯔꯦ ꯇꯥꯆꯧ ꯇꯥꯆꯧ ꯌꯨꯝꯁꯤꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯏꯇꯩꯃꯒ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯩ ꯌꯥꯏꯃ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯇꯩꯃꯅ ꯂꯣꯏꯅꯃꯛ ꯄꯥꯟꯅꯔꯤꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯏꯁꯤꯁꯀ ꯆꯠꯃꯤꯟꯅꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯗ ꯇꯥꯆꯧ ꯑꯩꯅ ꯎꯕꯗꯗꯤ ꯍꯥꯏ ꯅꯪꯅ ꯎꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯆꯧ ꯇꯥꯃꯣ ꯉꯔꯥꯡ ꯑꯩꯅ ꯐꯥꯏꯜ ꯑꯃ ꯄꯤꯔꯝꯗꯕꯗꯣ ꯇꯥꯃꯣꯒꯤ ꯁꯣꯏ ꯑꯃ ꯋꯥꯠꯄꯒꯤꯅꯦ ꯇꯥꯃꯣ ꯁꯤꯗ ꯁꯣꯏ ꯑꯝꯇ ꯇꯧꯕꯤꯌꯨꯅꯦ ꯑꯣ ꯉꯔꯥꯡꯁꯨ ꯑꯩꯉꯣꯟꯗ ꯐꯣꯜ ꯇꯧꯔꯝꯕꯅꯦ ꯑꯩꯅ ꯉꯁꯤꯗꯣ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯃꯦꯗꯥꯝ ꯊꯤꯜꯍꯜꯂꯛꯑꯒꯦ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯣ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯑꯩ ꯇꯧꯔꯣ ꯇꯥꯃꯣ ꯑꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯑꯁꯤꯗ ꯅꯤꯁꯤꯌꯥ ꯀꯩꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯄꯣꯠ ꯑꯃ ꯇꯥꯕꯒꯤꯅꯦ ꯑꯣ ꯑꯁꯤꯗ ꯌꯥꯔꯕ ꯌꯦꯡꯉꯨ ꯅꯤꯁꯤ ꯌꯥꯔꯦ ꯇꯥꯃꯣ ꯀꯩꯅꯣ ꯇꯥꯃꯣ ꯇꯧꯋꯤꯗꯨꯕꯣ ꯇꯥꯃꯣ ꯅꯤꯡꯁꯤꯡ ꯅꯪꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯩꯅ ꯈꯪꯕ ꯆꯤꯡꯅꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯗꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤ ꯉꯁꯤꯗꯤ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯎꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯀꯩꯅꯣ ꯇꯥꯃꯣꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯍꯥꯏꯕꯅꯤ ꯑꯣ ꯇꯥꯃꯣꯁꯨ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯝꯃꯤꯕ ꯑꯣꯏꯔꯦ ꯍꯣꯏ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯣꯏꯗꯕ ꯆꯥꯝꯃꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯩꯒꯤ ꯌꯨꯝꯁꯤꯕꯨ ꯃꯨꯊꯠꯅꯕ ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃꯈꯛ ꯉꯥꯡꯕꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯌꯨꯝꯐꯝꯁꯤꯕꯨ ꯀꯟꯅꯅꯕꯅꯤ ꯍꯣꯏ ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅꯦꯅ ꯑꯣꯠꯄꯤꯔꯤꯕ ꯃꯍꯥꯛꯁꯦ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯥ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛꯁꯦ ꯁꯥꯒꯩꯁꯤꯒꯤ ꯏꯅꯤ ꯃꯍꯥꯛꯁꯨ ꯍꯣꯏ ꯑꯗꯣ चलो नंसु चलो तामो नोंमैदो hey huinong mata chawna ba yo mapu chi hebdo yamna adu huidi nangni adu yamna ikai ba khangdaba chalo nakhoi ani proof ane recording engwanda loina mole
ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯆꯠꯂꯣ 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 Get out! 다쳐. 야 임마 다쳐.